ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯒꯤ ꯀꯥꯔꯠ ꯔꯤꯗꯤꯡꯒ ꯄꯦꯟꯂꯨꯝꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯍꯥꯏꯗꯤ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯦꯟꯂꯨꯝ ꯗꯥꯎꯖꯤꯡꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯅꯤꯅ ꯍꯥꯏꯗꯤ ꯄꯦꯟꯂꯨꯝꯒꯤ एनर्जीꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯀꯔꯤ ꯒꯥꯏड ꯄꯣꯔꯛꯀꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣꯀꯣ ꯑꯍꯥꯟꯕꯗꯀꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯅꯤꯡꯉꯣ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯝ ꯈꯜꯂ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯆꯦꯛ ꯇꯧꯔꯁꯦꯀꯣ June or November hain laeko June or November yes possibly Sunday and Thursday ko haidi week ki oina la agadi haidi Sunday Thursday lere aduga month oragana haidi June or November gumba kai gumba da ina khaliba ba ina pangthoke ana khaliba se ado hapta gi handa hapta chakada boko kada ba lere agadi Thursday or Sunday gumba kai gumba mai lere ka se sina ko gi keno gi lere ko haidi pendulum gi energy lere do card ki message wa pete mi nare se ma'am card se ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯗꯕꯤꯗ ꯑꯃꯃꯝ ꯂꯧꯊꯣꯛꯑꯒ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯖꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯄꯣꯛ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯀꯥꯔꯠ ꯇꯔꯦꯠ ꯂꯧꯊꯣꯛꯑꯦꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯌꯦꯡꯉꯁꯤꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯟꯗꯦ ꯕꯣꯔꯟꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯂꯤꯒꯦ ꯍꯥꯏꯔꯒꯁꯦ ꯒꯥꯏꯗꯦꯟꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯅꯣ ꯅꯤꯗ ꯇꯨ ꯋꯥꯔꯤ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯦ ꯅꯣ ꯅꯤꯗ ꯇꯨ ꯋꯥꯔꯤ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯕꯨꯗꯤ ꯂꯩꯇꯦꯀꯣ ꯇꯥꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯒꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯗ ꯋꯥꯔꯤꯁꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯁꯅꯤ ꯈꯪꯗꯦ ꯀꯟꯁꯔꯟꯅꯤ ꯈꯪꯗꯦ ꯄꯣꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯟꯅꯦꯁꯦꯁꯔꯤ ꯈꯟꯖꯜꯂꯒ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯁꯤꯗ ꯑꯦꯟꯖꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯟꯖꯜ ꯀꯥꯔꯠꯁꯅꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯏꯁꯦ ꯑꯦꯟꯖꯜ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯤ ꯏꯁꯣꯔꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯔꯐꯦꯛꯠꯂꯤ ꯂꯣꯏꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯋꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯀꯣ ꯍꯥꯏꯗꯤ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯈꯜꯂꯣꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯅꯀꯣ ꯃꯤꯁꯜꯂꯒ ꯄꯣꯠꯇꯣ ꯂꯥꯛꯑꯦ ꯐꯪꯉꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯉꯩꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯒꯦꯠ ꯃꯣꯔ ꯏꯟꯐꯣꯔꯃꯦꯁꯟꯁ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯣ ꯒꯦꯠ ꯃꯣꯔ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯤꯁꯔꯆ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯉꯣꯟꯗ ꯍꯪꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯅꯤꯀꯣ ꯁꯤꯗ ꯂꯥꯛꯇꯣꯏꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯈꯪꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯐꯖꯅ ꯊꯤꯖꯟ ꯈꯣꯠꯆꯟꯕꯒꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯂꯩꯕꯥꯛꯄꯣꯛꯄꯁꯤꯅ ꯍꯥꯏꯗꯤ ꯔꯣꯃꯥꯟꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅ ꯑꯣꯏꯔꯅꯤꯀꯣ ꯁꯤꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯕ ꯈꯣꯠꯄ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯕꯨ ꯑꯟꯗꯔꯁꯇꯦꯟ ꯐꯖꯅ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯨꯀꯣ ꯌꯨꯝꯖꯀꯩꯁꯀꯣ ꯌꯨꯝꯖꯀꯩꯁꯒꯤꯅ ꯁꯛꯁꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯁꯛꯁꯦꯁ ꯁꯤꯗ ꯁꯛꯁꯦꯁꯁꯤꯅ ꯏꯟꯗꯤꯀꯦꯠꯁ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯕꯤꯌꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯔꯒꯗꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁꯦꯁꯇꯨꯁꯨ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯅ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯇꯧꯔ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯌꯥꯝ ꯌꯥꯎꯋꯦꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯠ ꯐꯨꯜ ꯀꯣꯟꯐꯤꯗꯦꯟꯠ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯁꯥꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯁꯦ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯀꯣ ꯁꯒꯣꯜꯁꯦꯟꯀꯣ ꯁꯒꯣꯜꯁꯦꯟꯁꯤꯅ ꯏꯠꯁ ꯑꯞ ꯇꯨ ꯌꯨ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯄꯥꯝꯃꯒꯗꯤ ꯇꯧꯔꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯇꯣꯛꯑꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯀꯦ ꯑꯩꯅ ꯇꯧꯒꯦꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯪꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦꯀꯣ ꯃꯤꯉꯣꯟꯗ ꯍꯪꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯆꯠꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯇꯩꯁꯤꯅ ꯍꯥꯏꯕ ꯁꯤꯁꯦ ꯀꯥꯟꯅꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯔꯁꯦꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯀꯥꯟꯅꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩ ꯏꯁꯥꯗꯗꯤ ꯊꯥꯖꯕꯗꯤ ꯂꯩꯅ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯉꯝꯒꯅꯤ ꯑꯩꯅ ꯆꯪꯁꯤꯟꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀꯣꯟꯐꯤꯗꯦꯟꯠꯇꯣ ꯂꯩꯔꯒꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯧꯋꯣꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯐꯩꯌꯦ ꯇꯧꯋꯣ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯁꯤꯗ ꯑꯩ ꯏꯁꯥꯁꯤꯅ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯀꯣ
Irai, irai ko. Irai si chap manana hai tare ko haipetang manare ko hai so if you believe in hai ko sida isada thajaba thamo kaino ma tawma tamda hai tare ko aina chatoriba aina tawdoriba pot mayam se believe hai tare ko adi aina isada believe tawragadi aina isada thajaragadi any thaba ma tawma tamda hai di thajaba sinena manifestation magda tawri na khalase manifest oi jenga sai aina matam kai thok ngai ngatang pung en 11 portal taw 12 portal taw kholo hai matam da mayam ngairaga leina pung 13 taba 12 taba thajaba dune ba egi hai aina shi tawragadi aingonda mangjaba oiro aingonda phagani haibadu gi damak tani ko hadi if you believe adu sida nangna tawningi ba khoningi ba mayam to loina pangthok pa yai ko Saturday is na hadi compromise kumbala lai ko compromise kumbala pa se hoi nungai taba khotaba leragadi hoi tawro tangai padragadi compromise tawbada kai ba kemta leite ko hadi ego gumba kai gumba se ai tar ko side amada kai da thambiyo hadi ego se sometimes akoi da kana da basu kana daba pot mayam amasu pora ina ko hadi ego clashes kumbala lakpa matamda relationship ta oiro thabak ta oiro amado oiro colleague masen ta oiro ko hadi bera thangba dumai laina ko du hadi ego se side am da thamga hadi compromise tawde ta loire da kai dorage hadi si compromise tawrakan da engonda apha energy ma hadi environment to yamna positive oini na harase ba hadi imung manung da harasni imung manung so compromise to hadi aina akoi gi ahan ngai da hadi la lebo haiba da kai kai ba leirage hadi aina soigera soiroira hadi ngasai gi hadi aina du hai matam da hadi moiduna hadi poto loina normal ohelagadi hadi compromise to ko pada kai ba kemta leite ko adu sida leire khoi gi handaki hapta gi oina ko hapta gi card reading ga pendulum dowsing ko ma thank you